ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯈꯣꯏ Wyckoff 2.0 ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯃꯥꯖꯣꯟꯗ ꯌꯦꯡ ꯇꯥꯔꯒꯁꯨ ꯃꯁꯤ 2700ꯀꯤ ꯆꯥꯡꯗ ꯂꯩꯕꯅꯦꯕꯀꯣ ꯁꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯄ꯭ꯔꯤꯟꯠ ꯇꯧꯔꯦ ꯑꯗꯣ ꯀꯂꯔ ꯂꯣꯏꯅ ꯑꯣꯏꯒꯅꯤꯀꯣ ꯁꯤꯁꯦ ꯀꯂꯔ ꯂꯣꯏꯅ ꯑꯣꯏꯒꯅꯤ ꯆꯥꯔꯠ ꯀꯩꯀꯩꯗꯤ ꯀꯂꯔ ꯂꯣꯏ ꯑꯣꯏꯅꯤꯀꯣ ꯑꯗꯨꯒ ꯄꯦꯖꯁꯨ ꯑꯔꯥꯎꯟ 343 ꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯀꯣ 343 ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦꯖ ꯑꯃꯃꯝꯗ ꯂꯨꯄꯥ 5 ꯁꯥꯕ ꯀꯥꯟꯗꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯗꯤ 1700 ꯁꯨꯃꯥꯏꯅ ꯁꯥꯕꯅꯦꯕꯀோ 1700 ꯁꯨꯃꯥꯏꯅ ꯇꯥꯕꯗ 1500ꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯧꯕꯤꯅꯤꯡꯕ ꯃꯤ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯩꯒꯤ ꯁꯨꯄꯔ ꯇ꯭ꯔꯦꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯨꯄꯔ ꯇ꯭ꯔꯦꯗꯔ ꯀꯥꯡꯕꯨꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯄꯤꯖꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯅꯤ ꯂꯩꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯤ ꯑꯅꯤ ꯂꯩ ꯃꯣꯏ ꯑꯅꯤꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯟꯠ ꯇꯧꯖꯕꯅꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝꯕ ꯂꯩꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ 1500ꯁꯦ ꯄꯤꯕꯤꯔꯒ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯅꯤꯀꯣ ꯅꯣꯡꯃ ꯉꯥꯏꯔꯒ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯑꯗꯨꯝ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤ ꯕꯨꯛ ꯇꯧꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯧꯔꯨꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯌꯥꯝ ꯄꯣꯁ ꯍꯥꯟꯅ ꯅꯝꯃꯛꯄꯁꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤꯗꯤ ꯄꯦꯄꯔ ꯕꯦꯛꯇꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯃꯌꯥꯝ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯊꯦꯡꯛ ꯌꯨ ꯑꯣꯜ